Security Force ta ching amasung tampaki mafamsingda area domination Amadi Thiba Humbagi Thabak Leptana Chathari Police ki pau amagi matung inna Imphal East District ki Porompat PS ki manung chan na leiba awaching da Thiba Humbagi Thabak Chathabada yamlaba khutlai kaya fagat pangamkhre hairi fagalaba khulai sing adudi 2 mortar ama magazine yawba .32 pistol ama 36 hand grenade ani 5.56 x 30 mm gi marukun .32 gi maru ama 9 mm gi maru mari blank cartridge taranithoi arming ring mapan tube launching taret SMG carbine magazine ani insas LMG magazine ama BP plate ama Amadi BP helmet amani hairi Amaromda Kangpokpi District ki Leimakhong PS ki manung chan na leiba jungle gataina ba L5 kota Thiba Humbagi Thabak Chathabada magazine yawba insas rifle mod bat ama magazine yawba .303 rifle ama Amadi magazine yawba SLR rifle ama phangbangam ki hairi